Indian Father of the Constitution, Dr. B.R. Ambedkar, aduki matik yamna visionary oiba miyoy amakhakni. Ngasi aikoina leiriba modern India asi oiraknabagidamakta honaba matamda aduki matik yamna chawba role ama lawkhiba miyoy amakhakni B.R. Ambedkar. Atopa leaders freedom fighter kaya amagidamakta leiriba miyamsing asigi thamoida fawriba ihul adu B.R. Ambedkar gidi madugi sangdu yauna fawba aikoina uba fangde. Adubu haukiba nongmanini asigi matamda B.R. Ambedkarna fongdoklamba wafam mahaki matangda leibak asigi miyoi kaya amana yamna kanna fongdoknarakli. Mayam pumnamakpu anauba video amada amukka hanna taramna uksari. Ngasidi Dr. Bimrao Ambedkarna India gi foreign policy amasung China gi matangda fongdoklamba wafamsing adugi matangda yengminasi. Ihan hanbada India gi foreign policy asigi matangda mahakna fongdoklambada India gi foreign policy asi yamna clear oina side ama pick tawgadabani democratic countries sing asiga associate tawba natragana non democratic oiba communist countries sing asiga associate tawba hairibas anisigi manungda clear oigadabani aduga India hairiba country asi emerging democratic country amakhakni aduga USA asi democratic oiba country ni maram aduna India gi oinedi US asi natural ally ama susoisoidan oigani maram aduna USA ga oina align tawbana India gi oina fagani haiba wafam asi thamlami. India gi leiriba non alignment policy asi Dr. Ambedkar nadi pamlamde madugi mahutta clear oina leiriba communist country si khangera natragana democratic oiba country si khangera haibadu clear oina khanduna side amada chabyungna lepa adu pamlami aduga maru oina USA amasung India si democratic oiba country oibanina masida oina align tawhaningbagi wafam adu mahangna fongdoklami. Hairiba wafamsing asi mahangna 1951 da fongdokhiba wafamsingni aduga China gi expansionism gi oiba policy asisu mahangna 1940s gi matamda fongdoklami. China gi masigumlaba expansion gi oiba policy asi counter tawnobagi damakta Asia dasu League of Democracy ama semba mathau tai haina mahakna fongdoklamki. League of Democracy semlaba matungda Asia dasu communist amasung atopa autocratic regime sing asigi expansionism asi counter tawgadabani haibagi wakhalon adu puthoklamki. Ngasi aikoina uriba country marigi Quad hairiba alliance natragana organization asi masigi wakhalon asini B.R. Ambedkar na matam amada semba pambagi fongdoklamba adu China gi oiba expansion gi oiba wakhalon aduna maram oiduna karigumba China asi yengsinhodaba taragadi lakliba matamsing asida mahangna maru oina Tibet ki region amasung India ga China ga tainariba jaga sing asida yamna chawba conflict na chingba lakba yai haiduna 1940s da mahangna predict tawramki. Mahangna fongdokhiba aduga chap manana matam kharagi matungda China na Tibet lausinki matam adudasu mahakti China gi oina leiriba policy aduda aduki matik yamna yaningdaba fongdokhi. Matam aduda Ambedkarna India asi strong oiba foreign policy ama develop tawbada maithire China na Tibet lausinkre masina maram oiduna tungda lakadawriba matam asida long term da India gi oiba yamna chawba threat ama susoisoidana oigani haina fongdokhi. China na Himalayan gi states sing asida intervene tawba matamda Dr. Ambedkar na openly oina China bu matam aduda criticize tawki. Matam adugi India gi idealist oiba foreign policy adu mahakna limitation yamna lay haiduna criticize tawramki madugi mahutta India gi oiba foreign policy asi pragmatic oiba approach amada base tawduna country asigi strategic oiba goal da focus tawgadabani. Foreign policy haibasi national interest ki damakta leiriba power khudingma adu loinamak sizinnagadabani aduga strategic oiba gain adu maximize tawgadabani haina mahangna fongdokhi. Mahangna fongdoklamliba wafamsing asi lakliba matam asida lepa leitana adumak sumlakli.